Hojimoroi Bapau. Manipur da punna kundaminari ba kanglup sing macet tagadaba bill amata semloi haina Chief Minister N Biren na phongdukre. Sinpham khudingmakki khudongthiba leigani adubu maduda penthokpa ngamlaba matamda sinpham adugi chap chaba magun phangani haina Education Minister T.S. Radesham na phongdukre. Amadi Burul Higher Secondary School gi principal school sangaba numittagi ngasi fawba laktre hairi. Kurumjare. ISTV Pamiyang Tabiri Basing Mutaram Nokchare. Hauji Mapung Ebapau. Manipur da punna kundaminari ba kanglup sing macet tagadaba bill amata semloi haina Chief Minister Nongthomam Birena phongdukre. Ngasi Churasanpur gi miyamna public ground hiang tamlam kada Chief Minister okpagi thoramda wafamasi phongdukhibani. Chief Minister na Churasanpur yorpu matamda lambi gi nagyetta mahiroi amadi miyamna harau tayamna okay. Kanglup kuntrani thoirom kundari ba Churasanpur district leiba miyoi kayana okhiba thoram aduda Mitai Society Churasanpur gi thomi singna su nat ki oiba pena amadi pung cholomna Chief Minister taramna okay. Ngasigi thoram aduda Minister Singh Parliamentary Secretary MLA Chief Secretary amadi DGP su sargyake. Chief Minister N Birena aikoi punna hingminaba haiba sidagi henba atei leite aikoi amatani haiba wakhalolda punna satminaraba matamda saukhatpa Manipur ama purakpa ngamgani. Government asina Manipur da khundaminariba purup kayabu tokhai tagadaba bill kaidawnungda pass tawroi kalup singbu punsin gadaba bill semgani. Lamdam sida khundaminariba khudingmakna apunbagi saktam ngakminasi haike. Churasanpur district ki sakut thaurangi matangda palladuna Hill Tribal University ama thamnaba awangba thakta khanaragani. District Hospital asi Medical Institute ki thakta pukhatnaba khanaragani. Churasanpur amadi Farjol gi oina lambi thong yauna atei sakut thaurangi damak lupa crore chahum kaithoktuna leire. Khuga damdagi ising loduna district headquarter amasung thangnaba khol sing thaknaba ising pinanaba gi damak lupa crore chama yangkhai mapan gi proposal ama NLCPR da thakre. Miyam da PPP oina paikakadaba lupa crore chahum marfu taruksu kaithoknaba center gi ayaba ngairi haike. Khwaidagi khoina maru oibse akhoi hingminnaba akhoi amat toina leiminaba se masidagi henba akhoi da karisu leite ai maitai oisno ai manipuri ni ai indian ni ai paiti oisno ai paiti ni ai manipuri ni ai indian ni sigi wakhalon sida akhoi hinga kan akhoi amat toina setminase whatever semningba langningba bil laksno Laiminari by Koi Zati Kuntraga Manga Contractor who go the Bildo, a Koi Amatu Semon. Laiminari by Koi Zati Kuntraga Manga who protect only have a Bildo, Madu in a Shemakana Pastok. Works Minister T.S. Bishwazit na Anova government asina awan ba Manipur ama ohenana ba sangshilagli ba khongthang asida miyam na mating pangbiu ing solution ani taranipal fawada Manipur gi khungang chahum kunmari gi manungda sama taramari solar da gi mai thanana ba honaragani haike. Leriba Manipur have a prakiti sematam the sing amaditam semami. Adubaya Manakali equising me is announcing the equivalent garment, signity, Niom, Chakri, Punamak, Masi Punamak, Kahonoya, the Natraka, Amata, Wagadabani, otherwise Manipur High Sigi, Sakut Pacheta, Mananto, Mananchak, having leging Makadangasi, when go to the hill, Haidana, Honorable Chief Minister, and bridging the gap, and a quick Putopi, the Sim, Achova, Apogi, Ahoba mentioned Bibani, Haida Lobby. Sinpham khudingmakki khudong thiba leigani adubu maduda penthok pangamlaba matamda sinpham adugi sabchaba magun phangani haina Education Minister T.S. Radeshamna phongdukre. Dental College Rims ki ahanba batch ki graduation thoram Institute asigi Jubilee Hall da pangtokpagi thoramda Minister na wafamasi phongdukhibani. Thoram aduda Jimmer Puducherry gi Director Professor Suvasandra Pariza, Rims ki Director Professor A. Santa, Dental College Rims ki Principal Professor B. Pravin Reddy Susargyake. Graduate Loiraba Mahiroi Singda certificate Kusinnabaga Luinana, Makong Matang Taraba Mahiroi Singda Manamatum Sing Gentoke. Minister Radeshamna, Makatana Haikibada,
ngasi graduation loiraba mahroi sing anoba profession amada changba haurabanina sinphamasigi awanungai adum thengnaba tabani adubu madugi awanungai adu isai sana thengnaduna thabak toba tabani madu ngamlaba matamda sinpham adu mai pakna pangthokpa ngamgani haike. You have completed your course, you have just stepped into your profession. Now we call it professional hazards. If you enter your profession, you will be going along with a lot of problems. Here, important thing is how much interest, how much love you have for your profession. That is called professional satisfaction, job satisfaction. There are no happiness without problems. Happiness lies only when you are able to overcome your problems. Senapati District ke manung chanba Purul da lairiba Purul Higher Secondary School ke principal school sangaba numita laklambadagi ngasi fawba laktre hari ingcholi singani mapan gi June gi tang tara marida sanga khiba Higher Secondary School asida oza tara lebagi manungda oza mapan di anekpa oza oiramke class 3 dagi class 12 fawba leiba school adugi phibam desam ansam amadi mau students union gi apun bakutpu amana yengsinke Yangsin badu da school asigi awada pa amade principal na school sangaba numitagi lakhidaba anekpa oza ngakta ngairamba thengnabada angakpa phongduke Desamgi Education and Academic Secretary W Paikombana leingak na chingi manung hanjinba mafam singdasu education phagatnaba ahenba miyeng changbiu haike सरकार ना महिरो सिंह ताकि तंबीना क्वालिफाइड ओइरबो ओजा मयाम खल्लब मतुंग दे स्कूल सिंह द मखोय मखोय गी मथौ तौनना बुगी दम थाख्रिबो ओजा सिंह सि मथौ करमना सिगुम्बा रिकॉग्नाइज तौदरबो अमदि अखोय प्रैक्टिस तौबोदा यामना लाले आइदुना ममांगी सरकार कयादगी सु अतोब अतोब मरी लेनाबो एजुकेशन सेक्टर ग मरी लेनाबो कयानसु फोंदोखरबो मतुम मतमसिदा लमदम असोंगी हाइब तारे अखोगी लोकल एमएलए मकी सुमांग द लेरिबा हायर सेकेंडरी असिदा यामना तहोइदबा थौदो कया अमना योमछिलगा लेरमबसि देसाम अमदि लामिनरिबा माहिरोय लुपसिंगी माइगैदगी याम लाइबक थिबनि हाइदन फोंदोकसरि Ansamgi Executive Secretary AC Thosona फोंदोरकपदा अथापा मफमदा पोस्टिंग तारिबा ओजा सिंगना थबक मफम योगदना मखोगी महूद नेथोक्तुना थमलिबासि मरि लेनबा सिंगना मियेंग चंगबिउ हाइके Staff quarters si oja sing gi damak si khwaidagi lub si oja sing si sida regular kabi daba athapa lam dagi lakpa moi phamningai le daba hai si problem lere aduga khwaidagi chawba problem si akoina ujab si sida principal si ningthina le daba principal si phajan sida phajan karak daba principal na administration what ba regulate doba streamline doba hai ba mchangi resources ladiba in terms of human resource ladiba strength mayam si manage doba management and administration sida awat bagi mami yam chauna tadna leire si revive towningai reform towningai sida mari leiba authority na principal si matik chaba responsible principal ama thambi daga sida station do hanba everyday working days mayam da moi school da kaba haibisi taga leire haibisi thamjani Lakadoriba in solusingani taranipal gi session dagi NCERT gi common syllabus chatnaba hauragani haina Council of Higher Secondary Education Manipur gi Chairman L Mohendra na ngasi GB Women's College da workshop hogdopagi thorop da phungdukre Council of Higher Secondary Education Manipur na National Council of Research and Training New Delhi ga punna sinduna pangthokpa Technique of Paper Setting and Evaluation gi matangda pangthokpa numit mangani chupna chathagadaba workshop hogdopagi thorom aduda Council gi Secretary Vidya Sagar amadi GB Women's College gi Principal L Lal Hari Sharma su sarugya ke Council gi Chairman L Mohendra namakata na haikibada NCERT gi syllabus ta yengnaga question sembana lamdamasi gi mairoi singda kudong chadaba kaya leramba adu matang sahidagi di kokhan bak ngamlagani haike of the councils and boards of the country, and that in some core subjects like science and mathematics it will be common across the country. Consideration of the maintenance of uniformity of the students' performance, it was decided, and the Council of Higher Secondary School also, Higher Secondary Education Manipur also is going to introduce that common syllabus from the next academic session, following strictly the
textbooks given by the prescribed by the NCERT. Manipur Sarkar amadi tongan balup singna chinjak tamipal tangdaba haiba wakhalol sizinaduna chinda amadi media da yaurabasu thamoi sengna suja nomjaduna zanaba polam kaya puthokliba farmer kaya di matam-matamgi oiba kudong saba sing phangdre makoina thariba mahi marong singda ising ichaw amadi leina tina kaya mayoknabadagi awaba kudong sadaba kaya thengnare iramasida report ama Sol singani nipan dagi lapu thaduna lapoi marang kaina puthokpagi damak sok singani tarom dida tissue culture and drip irrigation in banana cultivation tawagi damak led gawai high tech banana national award singani tarom di prekraba amadi technology mission for integrated development of horticulture na puthokpa mai palaba farmers singi wari dari te phawa yawkraba arab tililong mapal dagi soga maniton ngasi jo hanba leitana lapu thaduna sahi amada lupa lak amadagi lak ama makai phawa tanduna munung puri romda mahang thajari bala phu pambi handak ising toin sawbudagi thumjin kibana maram orega pali bala phu sing tin tasinduna mupung phawa wat padana dana khana puthoni wa putoki sangdagi handaduna mahana pazaramba phangani haiba senpam adumukti yawroi hai awawa kudung sataba kaya mayongnarabasu thabak phangdabagi samasya leiba Manipur lafu thabana labor yamna sangdaba amuk thakibana season ahum lokpa yaba maramna lafu paksana thabana amor singiti kwadagi afaba oi haiba wakhalon miyamda pibu lunana ninghanaba leitana makhadana lafu thabagi thabak chathakigini hari thabak subita yamna labor si humang kanna taba yam wana suwai tare maduda karamba methosi no toraga kumna tanba yaba paisaji masi koina su khanbada lafu pambi ji kra kom na tanbe ai kai mai tanbe ya ge de ma di once tha raga magi tha nipang khangde chahi ma khangde ma da koi gi magi growth magi mai ji lo bang me na sum mai ji paisa ji lai tanbe ya bhai tar lafu pambi ji do lafu ji hujikti yam na chakku industry chakku matung na lafu de gi koi lang sungba ya ba khop ma yam thu la adagi hodiki lafoi ji hujikti mina sana bodi hentokna koi gi kare tare lafoi gi sip haitare lafoi gi sip pukta koi lafoi gi sip pau semnare koi lafu da bje sena koi gi manipur lai ba praja sing yam chana ba mafum juwe tabu lam space koi da khara wali lam ji maruina koi gi chingya gi hang bulam ya mangali je masde da koi gi lafu tharaga di yamna kanani national award for fanglaba farmer asina yamna kwak song na lafu thaduna mi kya thok piu pamnupsu lam leitabagi amadi sel leitabagi awaba maunari asigo kudung sadaba kya maunari ba thabak fajana tawriba farmers sina lona chingba pibi na ba hayak labadi aduda bengna su apal mo leitana pibi gedamni mating pambi gedamni haiba wapam arawa sakai gelu singba en bidena phongdo phalai khre adubu akana miyeng akana khongthang kya pakat pidabana farmers sina makoi makoi na tawjari thabak hena phagana na ba kana na ba madi lona chingba khara launa na ba mari le na ba singda hanglubada matam manglaga toko maramna amukana sanimagi wakal ponatri Manipur ngasi thabak phangdabagi awaba samasya kya mayoknaduna koi lamdam masida koi semilonda sonthari basi Manipur sarkar su asigumba farmers sing asi hena yokhatnabagi pandamda tongan policy program sembirakanda kari da kari karamba thabak paikhalli kari suri habising asida miyeng chambirakanda koi work culture ma sagatuna semilon phagat palamba lamdam ama oimada thau phangdiba na singmusu masana masabu senthok lambi pijanabgi lambi ama pibada achoba lambi thorang ama oigani habisi khoi ngasi farmers unarjabdi khangjaba ngami cameraman nanaw loinana bogdam jariba Indra ISTV news arapti Naga People's Front Manipur State Unit ki President Awangbong Niumai party ki mayokta thabak tawi haibagi damak khudaktagi pham asidagi lauthokre Vice President bu President gi pham yangsnana basinakre hauzik aten ba brem talokjari Lasidi swara jinge ture hoi ture kari no tu tije musi kari lobja sidi yo china ni he Masigi Yoshidi Tata Tisconine. Dudi Sanagi Mohut Yang Sinbayamre
Sky Hospital da world class interventional cardiology ki khudong chab leijare operation tawdana heart ke ahoba menba coronary stenosis balloon na kam thoga stent hapa madi mi hun chongbagi layeng RF ablation singba chahi ani digi hena Sky Hospital la mai pa satharatli loinana PPI ICD combo amasung angiogram gi damak aikoi gi chief cardiologist Dr. L Shyam Kishore gatanabiu ningam hawdana ba hana booking tawbiu Happy. Drink pure, live healthy, we care. Break batung na mayam utaram nokchari. Save India, Change India haiba thimda July gitang tara mga dagi Kanyakumari dagi Punjab ki Hussainiwala fawba chatpa long march loisin bagi thoram ngasi Manipur da su All India Youth Federation amadi All India Students Federation na sinduna pangthokre ngasi loisin gadaba khongchada sida lup ani asigi delegate team amasu saruk yare ngasi ru mahal theater da miyam gi khongchat loisin bagi thoram aduda AIYF ki convener Y sectiona AISFK President N Sanahal, AIYFK National Vice President T. Sarat Amadi, CPI Manipur State Council ki State Secretary Dr. M. Narasu Sarugyake. Special guest hoina Sarugyake ba Dr. M. Narana, Maliamda ahung balak padagi neoliberal economic policy na mitsam miyamu kham thengna awaba piri Maliamgi oina yeng bada lairaba amadi mitsam miyam chada marfudrama panna puthokpa pothok chada amakaki miyoi singna Mapu oidi BJP na India da lengak parak padagi inak kunba singda he na kanahan ba laira badana he na wahan ba thoksil paket padagi miyam gi awaba hengalage asigumba thoksil sing asdagi kokonana ba khena ba leitaba mina mibu ortaba thong manana sakhat minaba nungsina da ba lehanda ba lengak ama purakna bagi pandam da khongchada si pangthokpani October thada su Russia gi sosi da malem gi mahiroi amadi naha sing gi apun ba mifam pangthokani CPI amadi lubasiga nakna na chatminari ba khena ba leitaba khunai rol pagi mangal mangpauna na bagi phibam da lakle haike simaya uri sigi system si humanda bisu yarui maramadana ngasi hori be satra naro singa laiba train sa khu train nate manabu khunai di wakhal lagi lakho ko por mani miyam si thap pangki mai ki di lakho ko por mani sinjau paiba kaba chau to kang gi matko phokwa surga no hindu miyam dina punsi si Chakhamnar Maduri Matamu Nashidi Bharat Cookie Sahanit Niko Black Day September Gitang Tarahum de Amasung Anglo Cookie War in Solising Magatamapal Tarahum de Amadi in Solising Magatamapal Taramapalgi Kumona Lakpada Cookie Miyangi Mahus Sinduna Cookie in P Manipurna Tadorok Pacherol Amada NSN IMG Waration Proctringa Cookie Kaya Hat Kibagi Achumba Wayel Hana Pangangadabani Hari Sahi Kunmari ki mamangda September tang tarahum doida Jaupi Gelnel Amasung Zanglen Fai Kulgi Kuki Mitam Sama Hena TS Muibana Luchingba NSN IMG Kadar Singna Tamchina Hat Ki Hari Kuki Li Singama Hena Makataba Todok Singda Hat Pagaluinana Kuki Kul Chahum Humpu Mang Takan Ke Kuki Mitam Lak Amarom Hena Mayum Makai Lehen Kide Hari Kuki in Pigi Makai Dagi Hiramasigi Matang da Prime Minister da Memorandum Pisinduna Kuki Singda Achumba Wayel Pangana Batakna Duna Laki Ngasi Fawda Prime Minister gi Office da Memorandum Humpugi Matakta Sahi Kunmaria Sigimanung da Pisin Kre Hari Kuki Singna Paktakna na Hat Kibagi Awaba Kang Ngai Cherakta Bharat Sarkar amasung NSN IM na ceasefire sign taunaki Madugi Tungda framework amuk sign taunaki Prime Minister gi Office na lakolaliba khongthang asi afaba ama oirabasu nagataba lamsing ni haina claim tawriba mafam singda leiriba Kuki singbu paktakna na hatpa asidi Kuki miyamgi hingbagi hak khongauna bani haide Bharat Sarkar na Kuki singda chumba wayal phanganriba fawba NSN IM ga waration puruk naba honaroidabani TS Muibabu Indian Penal Court natraga International Court na trial Tathagadabani haina dabi tawre NSN IM na mangan kraba Kuki khul chahum humpu amadi lanjena kraba Kuki khunja lak amarom amukhan na khunda laita hanba NSN IM ga Bharat Sarkar ga waration purakpada Kuki khul amata sokhaloi haibagi thajaba pigadabani haina Kuki inpi na dabi tawre Kuki inpi na Kuki miyam gi damak khongthang pumnamak thengnagani haire
ngarang che sang yaudana jiribam phauduna changnanaba honarambadagi civil society organization singna phagat khiba mioi nifu manga jiri police na haran khibagi mahutta ngasi truck amada damburna kupsinduna railway gi thabak sufamda puramba thawong jiri gi tongan tongan walup singna yaningdaba phongdokre apun ba jiribam maira paibigi office ta pangthokpa paugi mifam amada lupki president S Susila Triveni Construction Private Limited ki Pawan Kumar Kauba mioi amana SP gi ayaba amagi matung ina pubani haibasi jiri miyamna yaningde haike jiri development organization gi secretary W Dinesh na railway gi thabak subani haiduna company gi che chang sudana Manipur romda changsilakliba ase matam sana thingoba chungani haike JCILPS jiribam branch ki chairman Hemanta Mutumna Myanmar da hojik thokliba irang ngasina mitop sing Manipur da changsilakpa yaba maramna jiribam da lairiba foreigner checkpost da ahenba staff thamduna akanba section thorang lokhat piu haike paugi mifamadu da jiri lori khongthang lub WWOK nupi marup amadi atei lup singsu saruk yake Lampel Pataleba Kendra Vidyalaya da road safety gi matang da awareness program ama pangthokre Mairoi Singi Damak Institute of Drivers Training and Research Center na sinduna pangthokiba thoramadu da Traffic Control Wing gi SP Krishnam Sharma Kendra Vidyalaya gi Principal Maheshwar Paswan amadi Transport Department ki Joint Director BK Sharma na saruk yake Traffic Control Wing gi SP Krishnam Sharma na haikibada Mairoi Singna tungi asa amaga loinana mahi tamli adubu kudong thiba thokpadagi leikidaba thoklabadi asa kaya kaigani matam leiba khibikta gari thawbada section gadabani miyam gi damak traffic police leiribani traffic police miyam gi yekna banate sahi sudana gari thawbana kudong thiba nanganbagi chang yamna wangi gari thawba matamda helmet upkadabani haike ngasi nongyai matung kasom khulen dagi kilometer taran palong kha nongpoklom da chatlaga leiba makan khulda khulai paiba sing khuthokna bada mi manga sire haire thodok thokfam da kasom khulen police station gi o sina luchingba tim ama changsin kre ISTV news na phangma pawda ngasi gi khuthokna ki badu NSN IM amadi PLA gi marakta oiramba yai haire hauji amkan na ten babem talokjari Ladies Fitness World Keshampat Junction Tidin Main Road Hakjang Sengna Fana Thamba Haibasi Aikoi Nupi Oibigisu Haujiki Matamdadi Yamna Tangai Fadaba Mani 1, 2, 3, 4, 5, 6, 7, 8, 9, 10 Beneath 100 meters from the Earth's surface naturally filtered through saline stones, pure, clean, and healthy water. Datsun gi no loan store ba yamna powerful oil ba gari ready go 1 liter island nisanda phobiragan nasimak lakpiduna test drive tobiraga gari asi comfort and convenience features in khangbiu booking gi damak link sinbirau island nisan near standard robert higher secondary school kanchipur akupamaro gi damak tizari pa phone number asda contact tobirau break matung na mem amukan taram nokchare khulai paiduna lal hrombadagi ingcholi singani tarama thoidagi ingcholi singani tara homdoi da khulai thadoktuna government ta changlaba laloba sing chei taruk helaklaba fawba bifam thokpa stipend amadi one time payment pibidana leire hari tha asigi kun fawbagi manungda pitoktrabadi mathangi numitagi all Manipur Surrender Association na akan makhongjang changsilagani hari Manipur Press Club ta pangthokpa pawgi mifam amada association gi president KB Molna khulai thadoktuna changlaba mioi chani hena leirambadagi hojik paw phawnaba ngamkidaba kaya yaure makoi hinglibra sikrabra khangma ngamdre hojik association gi Pau Pongnaba Mui Kuntrani Furum the Ngaide. Matam Sang government gave Pangpam Tokpa Kudong Java Amata Pangdan lady, Maramaduna government at Matam the Ming Changbu Hade. Uzi akwai karamba monda hingwai no haibji akwai uzi nona paliba bisbi sakarda akwai memoidam ju pisan jarabani sibo tabi da taragadi akwai laiba akwai date 20 sibo gi manungda akwai da jingsen bidragadi akwai makha tabada akwai akan ba khongjang changsalakani Nongsub Imphal Maida Paibilup na Sinduna Numit Mangani sa Tariba Residential Leadership Camp ki manung chanang ngasi Rims gi akoy bada lamtu sengdok pagaloy na uchara kaya thakre Tharamadu da Rims ki Director in Charge Dr. Ahantep Chanta amadi Medical Superintendent Professor CS Arunchu Sarukyake Director Dr. Ahantep Santana asigumba lanai volunteer singna paikalagliba thabagasi afaba khongthangni haike
Ibin mayamna rims ki phajana ba social service to ulak pi basi amna harau je siguma mayam organization mayam sin rimbu chakhot na ba tharang tor gadi rims am phabo gani india gi mang da khwai phabo mo ohensi sigi spirit bo erabdi rims tegi su yamna thagat chaba phongdok chari yam nungai jagre sina yamna phajabo ohensi Manipur Handloom and Handicrafts Development Corporation Pauna Bazarna September 9 dagi numit mangani chupna Nupilal Complex ta satarakiba workshop cum exhibition of pottery craft of Manipur ngasilosin kre Thormaduda Handloom and Textiles ki director handicraft E Jiten Singh MSEC Handicraft ki Assistant Director M Sajid Kumar Singh Imphal West ki Handloom and Textiles ki Project Manager TS Sunila Devi amasung DIC ki Assistant Director NZ Thoithoi Devi susarugya ke Thoramaduda wangang laduna Iziten Singana haikibada leibagna saba pothok singa si puthokliba natraga mangkhibra haiba khangdokpaga loinana kari awada leiribage haibadu khangdoknaba sinba workshop ne loinana puthokliba pothok singa si matau karamna Manipur gi mapanda thadokadage haiba khangdokmina si haike production of puthokliba mangkhalbra natraga sulaibra natraga to upon diversify tor kana matau sunaba masterpiece sabra Sarana kari polo haibadu tongan assessment lama ekoda tonomi tandado ane exhibition sida pede president object workshop adu da thongjau andro amasung nungbi dagi lakpa khussa haiba singna sarugya ke Tamelong District Hospital gi awatpa doctor leidingai doctor ani transfer thadokibagi mayokta miyamna khongjang changsin kre health minister amasung health director gi asaba mitam mai thakre Iramasiga mari lainana Tamelong Civil Society na semba Joint Action Committee na ngasi Tamelong Market set ta mifam pangthuke mifam pangthukli manungda gari sing chalan khide dukan sing thong lolan ke awat pa Dr. Singh tharaktrabadi ngasi ahing nungyai dagi district headquarter da leiriba government ke office ting thong lonsin bagi khongjang changchilagani haike Human Skill Development Center Manipur na RIMS ki Department of Transfusion Medicine ga kusam naduna idan tawgi thoram ama ngasi RIMS ki blood bank ta pangthokre state blood cell gi lamjing makada pangthokiba idan tawba aduda mioi nifurom EPK Human Skill Development Center Manipur gi placement coordinator ngangom premjit mitaina mipung khudingmak idan tawrabadi ngasi Manipur da igi awaba mayok nariba si khara makhaidi kokhan ba ngamgani haike khoi blood group kumba kai gumba kharadi darka hange na khalle blood group gumba adubo masigi mohota khoi blood donation gi pige bagi certificate sina khoi transport department da masine hana maru oibra hana khanje maram di kai gi no ga ngasi gi hawgoli bana harom mam se khoi blood ki awaba se aduki matik leire maram aduna kai gumba khara khoi chu masigi pandam si khoina ngasi adugi pandam da khoina donation toksaban Caesar ENT Hospital Sanakatil na Kau Pomba Kanau Naba Masung Ngaki Lemna OPD yang bagi kem ama pangthokre punna mioi humputaret layang bagan loina na awareness ki thoram su pangthoke Mamangi Congress lengaki matamda ing solusingani tarataruki megi tang tarani thoida Manipur lengaki DP na thokiba order magi matungina Dain harness ki thabak changnaba chada kun tha taruki manungda tongan ba department singda thabak changnaba application thajin khraga Manipur lenga ki department khara khaktang Dain harness ki scheme gi makada thabak hakraga lenga ga sigi department ayamada hauji fawba thabak happy dana leiriba si athuba matamda hauji paliba BJP na luchingba lenga ga sina thabak oina pangthokna ba hona biu haina ngasi Manipur press club ta pangthokpa pawmi singa unabada Joint Coordination Demand Committee of Appointment under Dain Harness Scheme General Secretary Maibam Sanjit Mitai na Fongdokre. Mangna makata na Fongdokibada Manipur da thabak phangdaba lairik lai suhairaba mioi kaya ama thabak changbagi matam hendokiba amadi leikidaba fawu yaure maramaduna Manipur gi lenga ki department singda thabak happy naba Fongdorakhe. Harness ki je masi yaraga di akoi hen pibiu haijebu nate 20% je masi di puksin sengna thamoi sengna koi awabasi khangbiraga tabak onthokpiu tabak hapiu sine koina Manipur sakada koina haije FFDC project for Micro Small Medium Enterprises Technology Center amadi Micro Small Medium Development Institute Imphal na sinduna
cultivation and processing of aromatic plant in Manipur haibasida nomagi oiba industrial motivational campaign ama ngasi nila kuthida leiba MSME Technology Center Imphal Project Office ki training hall da pangthukre tongan ba district singdagi lakpa lomi marfu amadi entrepreneur tarukna saruk yaduna pangthokba training program aduda MSME Development Institute ki Deputy Director Debabrata Mitra, Agriculture Department ki Joint Director Mahendra Singh Khaidem, NEIST Lampel Pat ki Principal Scientist Dr. S. Bira Singh Amadi, FFDC Kanowski, Deputy Director Dr. Nadim Akbar Namaroi Bamisingwena Sarugyake. Joint Director Mahendra Singh Khaidem na Lomi Singh na market ta demand leba consumer Singh na pamba medicinal plants sing thabatangai fade expert Singh na matamatam gi oina tanaba matautai haike. Small group high crops Hamya Paglasu Lomi Amana Hamara Masitariaga Yung Hum Litragadi Yung Hum Kandragadi Madu Haru Vetakani. Market driven market labor force. Company labor to I could system there. I think the first priority focus on now. Not only has a Durga, for the living for the Navi, the Carol, the market. But it is not have a sea. Lamsang Kendragi Hanagi MLA Oiramba Kundong Wam Jugesor Ngasi Posam Wam the Leba Masagi Mem the Lake Kidre Masagi Chahi Merfutare Sukre Manipur Lomi Luv All India Kishan Sabha Manipur Secretary Amade President Oirambaga Luinana in Solisima Samapal Mudra Maridagi in Solisima Samapal Marfu Pawa MLA Oiramke Lucing Basina Lake Dabada CPI Manipur State Council CPI Lamsang Local Council Amade Imphal West 1 GP level MPCS Limited na Awabafung Kre NSS Kumi College Unit na Sinduna Tha Siki Taruktagi Satarkiba Awareness Program ngasi Lushin Kre Tharamadu College Asigi Principal Y Jugeshor Governing Body ki Chairman and Mangi Headmaster Oiramba Angom Nimai Susarkyake Tharongi Sarugama Oina Legal Aid Clinic Kumbiga Kusam Naduna Legal Awareness Tharam Amasu Pangtoke Nipunte Suba Sound Rifles Loktak Battalion ga Kusam Naduna Plastic na akoy bagi phibam da mosil halak pagi awareness thoram amasu pangthoke thoram adu da Major Gaurav Thapa su saruk yaduna uchara kayamarum su thake T Waichong dagi hydrocephalus leina naduna Delhi gi Fortis Hospital da layeng nana ba Malsom ki damak Kangpokpi District Headquarter gi miyamna angam basel gi mateng pangna kre nupa masasi ki damak Kaithel Phambi Singh bus driver auto driver dukan phamli basing na angam mateng pangna ke hospital asigi Dr. Sandeep Baishiana operation tongna ba khudakta admit tongna ba khangalakhrabani adubu ngasi fawba sel leitabadagi admit tawba ngamre masigi damak Kangpokpi District Headquarter da ngasi help people in need na Kangwi Youth Union amasung Kangpokpi Women Welfare Organization ga khusam naduna miyam dagi mateng ni khibani miyam dagi mateng ni bagi driver si IT road ta susathake Kangpokpi District Headquarter da lairiba church khudingmakna nungmaijing ya ayukta kalakpa sel nungthin gi devotion service ki selfam khudingmak nupi masasi gi damak kathokpina ba appeal tawre October 3 pangthokadaba mangarak suba General Panchayat Mikhal Gamari Lainana Panchayat area da lairiba government officing mahi tampham sangsing private sector undertaking na chingba pumba suti oigani hare numidasida bank amasung financial institutions singsu suti oigani Mikhal asida border oiriba Panchayat asigi wangwada thabak toriba singsu numit asida akhanaba casual leave lobo yagani Hiramsi Gamari Lainana GAD gi Deputy Secretary na order mathokre Lilong dagi laikidraba Muhammad Alauddin gi machanupa MD Islauddin amade makiloina bi Lalizana mioi tarani thoidagi sana pigani haiduna lupa crore ama lakh tararong khongwalaga sana pidana mangkibadagi police ta wakalagani haide ngasi minu thongda leiba Muslim Council Manipur gi office ta pangthokiba pawgi mifam amada Bamon Laikai basketball ground dagi Uttam Sharma kauba mioi amana hairiba senpham adu mak yauna mioi tarani thoidagi ingso lisingani tara mari dagi hauna machit khongwat khibani aduga sana pidana mangkibani hiramasigi matangda mari leinaba police station da wakalagani haike
Muslim Council Manipur gi General Secretary Haji Arafat Alina asiguma thodok asina kangluk ani gi marakta thajana da ba thokpa yai kanagumana hairiba matai manawasi changjafam pibiganu makoi leiba thengnarabadi Muslim Council Manipur da pau pibiu ain gi oiba sab saba serak pi na ba khona bada mateng pangbiu haike tawdanaba nathang matang paisa se lora mi kya dagi paisa se nam thak tawraga sumaina themjak tawdagi mi kya Maitai Pangan Leminary Nusi Chana Chelino Manipur Lema is the Leminary Kudimaktina Bigi Tanjama Sumo Sumai Pisala White. Manipur State Legal Services Authority Gimiang Makada Students Legal Literacy Club Jiribam Higher Secondary School na Sinduna No Magoiba Legal Awareness Thoram Amapangto Kre Thoramadu SDPO Jiribam RK Charles Judicial Magistrate First Class Jiribam Jagyulen Hauke School Asige Principal L Ranjitsu Sarukyake Thambal Marik College Oinamgi Employees Sing Sintale Pagi Kongjang Numit Mangani Sukre Governing Body Ga Ngasi Anirak Suba Oina Wari Sanabada Yanaba Purpangam Dabadagi Hayeng Amuk Wari Sanana Balepna Kre Employee Association Ge Secretary Baleshona Paumi Singda Ozasina Kongjang Sangsilaba Numit Mangani Suraba Fauba Chairman Ngasi Fauba College that Laktabasi Yaningde Hayeng Wari Sanagadaba Asida Karigumba Yanaba Purklabadi Kudaktagi Kongjang Handokani Haide The solution of Poragadi Akoi Napa Mangasi Hajar Mimamzi Akoi Tungagadi Akoi strikes it and Kudakta Dum Lepsagani Kayuma Tungragana Akoi strikes it Dum continuation Tozagani Habisi Akoi Mayam the Tamjeri Myanmar gi Rakinda Irang Tokpadagi Mioy Kaya Zentok Narakliba Asi Yenglaga Border Town More da More Police na Akanba Section Taurang Lokale Myanmar Romdagi Ain gi Wangmada Mioy Sangsilaktana ba Border da Ngasisu More Police ki Second OC Akbar Hussein na Luchingba Police na Imphal More Lambigi Kundong Lairembigi Police Check Post da Check Tobagi Thabak Chatake Myanmar ga Tainari ba Ngamkhaida su Patrolling Chatuna Section Taurang Lokatke Imphal East Commando na September 10 da Kumuda area dagi fare hariba UNLF ki Sapam Manauton Chaini Fumari Apopa Lekidraba Mani Kaibi Kumuda Maning Lekai dagi Mio Ase Party dagi Potakraba Mio in Hari Lubasigi Department of Publicity ki Director M Saken gi Cherolamana Mag UNLF ki Lanmi Sanglup MPA da Insolising Magatamapal Marfudra Taretagi Marfudra Nipanda Training Logduna Second Lieutenant gi Thak Fawba Thabak Tawrami Adubu Mahaki Loina Bina Manung Matam Chadana Lekidabadagi Imung Manung Amadi Lehauriba Angang Sing Yengsinba Ngamnabagi Damal UNLF Amadi MPA Dagi Chahi Asimaki August Thada Potakraba Mioini Maramasina Manauton ga UNLF Amadi MPA ga Makata na Karigumba Makalgi Hiram Amatada Marilena Drehari All Manipur Cinematographer Association gi founder member Oiramba Urik Sabam Momochana Naduna Ladiba Asida Association gi Maikei dagi Sel gi Tengbang Pikre Momochana Thubumatam Damasagi Anaba Pagalakpa Oirashanu Haina Association na Haidi Mapi Council na Sinduna Social Health and Environment Development Society Amadi Center for Sales and Medical Representative Union Imphal Unit ka Kusan Maduna Karam Palel da Lemna Laying Bagi Kiem Ama Pangtukre Kairao Bitra Makale Kaida Lebi Sahi Marfudahum de Shurabi in Tozam Tombi Masada Women Cooperative Weaving Society na All S Pension Pikre Society as Sigi President S Savitrina Government ki Oiba Al Oirba Singi Pension Miyakaya da Piri Adubu Sahi Marfudahum de Shurabi Tombi Masadi Ngasi Fauba Pension Pangdana Lady ISTV na Ala Sigi Pau Halok Padagi Society na Maki Pension Pibani Masih katang nata pada apa ye imasin hayeng saya kira matung dasu matam dulu bab hum tokpa tum paisa kara apa ye imasin mating pangjage tum kali Thobal Police Commando masung kuntramapan Subasam Rifles ki apun bakangbu amana Kaksing Lamkai area dagi UNLF ki mi ama fare hare Police dagi phangba pauda phagalaba mi sigi maming Laishram Romeo chai kulumdoi apokpa Ananda More Ward number 3 tagine Houses Sanabaki Pau Lobirase. Ngasi Sanabaki Pau the fencing. Bangkok ki Fashion Island Shopping Center da chatkiba tang mapan dagi hongna chatharakliba
Second TFF Mini Series amasung Thailand Open Fencing Championship 2017 da Sahi taranithoi makhagi kanglupta India gi number 1 oiriba mitei macha Elangbam Inglemba miteina fencing masanagi EP event ta ngasi gold medal lokre Inglemba miteina under 14 category da ngarang silver medal lokre Mahak Elangbam Laikai da Leiba E Rohen amadi Elangbam Ongbi Ileza Yamem gi masanupani Amarom da championship asida chahi tarataruk makhagi fencing masanagi foil event ta Sukham Ningthobana gold medal lokre Mark Kyamgay Khoirom Laikai dagi S Manihar gi masanupani makoi animak Army Sports Institute Pune da leivani hari Manipur hockey na sinduna thasi ki taran pala masung taramapal da junior women's sub junior men's amasung sub junior women's ke open trial cum selection Khumal Lampak hockey stadium na pangthok lagani affiliate tawba unit singna registrar tawraba sanaroi sing tharak naba Manipur hockey gi CEO na khangale Jiribam ki Kalimai mandapta sathariba ani suba TS Hera Singh men's veteran kang tournament ke ngasi sanaki ba match ta Kasar Kang Association na LEC Babu Parabu Panjil Tara Humdoi Tara Nithoi da Thoikre Thasi ki Tara Manga da Ahanba semi final da Middle Jiribam Amadi Kasar Kang Association sanaragani September Tara Tarukta ani suba semi final match oina LEC Babu Para Amadi Dibong GPA sanagani final match na Thasi ki Tara Nipal da sanaragani Sarangpat Maning Laikai RYDO ground at Chathariba Super Division Football League ngasi sanaki ba ahanba match da EEO Lamding amadi ASSA Wangjing goal amata chanaba ngamdana draw chatkre ani suba match da PALYC Phogdel na PYC Sapambu goal amada thoikre hayeng ahanba match oina YDC Khoirom amadi Asa Sangayumpham amadi ani suba match da PADSW Langathel amadi PYA Phogdel sanaragani Jiribam da Chathariba Tarerok Suba District Level 3rd Division Football League Majarun Trophy ge ngasi sanakiba match ta Tatpung YC na Sigbosti YC bu goal mari amada thoikre Makata na sanabagi pau boyan thawjamdagi fangbigani Taraniti Shuba Manipur State League ki ngashi sanakiba match ta M Khabamna DM Rock Sengmai bu maiti ba pikre Khumukcham Ingwasa Singh Memorial Trust na sponsor tawraga All Manipur Football Association na sinduna thasi ki tang tarukti Manipur gi masak narba team Taraniti na saruk yaduna Khumal Lampak Artificial Turf Ground na sathariba sahi sigi Taraniti Shuba Manipur State League ki ngashi sanakiba match ta M Khabamna DM Rock Sengmai bu goal ani amada maiti ba pikibani match asida mai pakiba M Khabam gi goal ani du and Pritam Mamadi NG Dipen Par Mayona match ki ahan bahap ki ahap minute amada sankibani match asida maiti kiba DM Rock Sengmai gi amata ngarba goal adu Ais Nauksana match ki yang kai taruk suba minita sankibani match asida M Khabam gi sanaroi S Dinesh S Thomas Henry Monsang Tensong and Pritam Mamadi DM Rock Sengmai gi ngangrai pa Mamadi Susanthar Ragoida match contact tokiba referee na yellow card utki Sathariba League asida M Khabamna match ahum sanaba loikibada point taruk amadi DM Rock Sengmai na match ahum sanaba loikibada point ahum phangkre Sathariba League asigi hayen kilpung taranithaga minitra manga chatpada ahanba match oina nako nambun mapal amadi Neroka Football Club sangaphamga sanagani anisuba match nungkilpung ahum tabada Sagolbal United amadi Young Physic Union Lalambunga sanagani All Manipur Volleyball Association gi miyang makhada ngasidagi mayang Impal Makhia Ground da team Nepal na group ani thongna khaitoktuna ahanba Kwangkham Jemon amadi Leibagli Memorial Junior State 11 Volleyball Tournament hokre ngasi ahobu numit ki sanakiba match da NYBA team A nauremna Makhia mayang Impal bu set ahum sino kunmanga tarahum doi kunmanga kunithoi amadi kunmanga taramathoi da maiti bpk ani suba match ki sanakibada bakhe lampel sanakathelna NYBA team B naurembu set ahum sino kuntaruk kunmari kunmanga taramapal amadi kunmanga kunda maiti bpk ahum suba match ki sanakibada NYDC khaidemna TRYBC ukrulbu set ahum ama kulumdoi kunmanga kunithoi kunmanga taranipal amadi kunmanga kulumdoi da maiti bpk mari suba match ki sanakibada MYBA mayang Imphalna KYBA khoijumanbu set ahum sino kunmanga taranipal kunmanga taranithoi amadi kunmanga kulumdoi da maiti bpk nahakpam boboi Memorial Second Division Football League Tournament ki ngasi sanakiba match da CAC sanungna BSU kaira
Kairabu Maitiba Pikre. Impal East District Football Association Sinduna, Thasiki Tang, Ohumdegi, Tim Tarina Saruk Yaduna, Ketrigaugi Aba Ground Satariba, Lake Asiki, Ngasishanakiba, Metsa, CSC Sanuna, BSU Kairabu, Gol Amasino, the Maitiba Pikabene. Metsa Sida Mai Pakiba, CSC Sanungia Matangaraba Goladu, Golena, Merski Niputaruk Subaminita Sanki. Metsa Sida, CSC Sanungi Sanaroi, Silent TH Abungamadi, BSU Kairaugi, MD Wazizamadi, MD Mustakta, Mets Conduct Tokiba Refrina, Yellow Card Udki. Amaronda, Association Sinduna, Ground Asida, Ta Sikitang, Amadagi, Tim Taramarina Grumbari Tona Kairutuna Chatariba, Nahakpam Apabi Memorial 3rd Division Football League King Asishanakiba, Metsta, Saipo FC Kaibina, FUC Umpoku, Gol Aniamada, Mighty PK. Saipo FC KBG, my Pakibagi Golanidu, El Bokhamadi, A Moresna, Merski Contratari Subamadi, Yakai Mato Subaminita, Sankivani, Mersasita Mighty Kiba, MUC Umpoki, Amatangaraba Goladu, T.S. Rohitna, Merski Kunmato Subaminita, Sankivani, Mersasita Su, APUC Umpoki Sanaroi, Wairanjan Namadi, El Rabi Sandrada, Mers Kantaktoki Barefina, Yellow Card Udki. Impal West District Football Association Sinduna, Mamang Tagi Tang Kunmatwiki, Tim Tarana Group and Tongna Kaidokuna, KYC North Kurkulda, Sanaba Hokiba, Ahanba, SS Mani Sharma Memorial 3rd Division Football League, Ngasi, Loitang Kuno is Spinning Mill Ground, Sanakiba, Ahanba, Metsa, KSC Lambulena, UPC, Pisum, Wenamekaibu, Gol Ahum Amada, Maitiba PK. KSC Lambulengi Mai Papugi Gol Singadu, Tangun Hauna, Merski Ahum Subamadi, Nipumari Subaminita Gol Anisanki, Atopa Gol Aduna, Tankuluna, Merski Kuntaruk Subaminita Sankibani, Mersasida Maitikiba, UPC, Pisum, Oinameka Yamatangaraba Goladu, Uma Kantana, Merski, Nipumapal Subaminita Sankibani, Leg Asigi Anishuba Merski Sanakibada, Pamyal Pasuina, MTSU Malombo, Gol Aniamada, Maitiba Pikre, Pamyal Pasuigi, Mai Papugi Golanidu, W. Rosenna, Merski Yankai Turuk Subamadi, Humputra Subaminita Sanki, Mersasida Maitikiba, MTSU Malongi, Amatangaraba Goladu, Bizentana, Merski Kuntartaris Subaminita Sankibani. District Sports Association Bisnupurna Sinduna, Mini Stadium Bisnupurda, Mamang Tagitang Kunitwigi, Tim Taramangana Grubani Tongna Kaidutuna Satariba, Taranitishuba and Balananda Memorial 2nd Division Football League, Ngasishanakiba Mersa, AYC Tinkai Kunona, LKYC Libon Kunobu, Gol Ahum Amada, Mighty Pikre, Mersa Sida Mai Pakiba, AYC Tinkai Kunogi Gol Singadu, Ze Hauki, Samuel Amadi, Tangiona, Merski Kunipal Suba, Kuntranipal Suba Amadi, Niputares Subaminita Sankibani. Mersasida Mighty Kiba, LKYC, Libol Kunogi, Amatangarba Goladu, Josephna, Merski Niputaruk Subaminita Sankibani, Amaronda, Association Sinduna, Ground Asida, Tasikitang, Amadagi, Tim Tarahumdoina Grubani Tona, Kairutuna Chatariba, Marishuba, Ice Pisek Memorial, 1st Division Football League, Ngasishanakiba, Metsa, TYD, Etabulamadi, Amopatim, A Moirang, Gol, Amam Chanatuna, Draw Sakre. TYD Tabulgi Goladu, Panmailana, Metski, Kunmari Subaminita Sanki, Amopatim, A Moirangi Goladuna, P. Lokesona, Metski, Contrataris Subaminita Sankibani, Lig Asiki Hayen Tilpung Amamakaitabada, Aksa Kokta Amadi, Yuki CCL, Winamga, Sanagani. Tagatari Makata Pauda, Natsinomagi Oiba, Ingasagi Pau Pangbiani. Ngasigi Oikiba Ingasagi Pauda, ICAR Lampel Pataki, Prepapaugi Matungina, Ngasigi, Quaidikis Hakiba, Celsius degree Contramatoi Dasmik Mari. Quaidiki Ingba, Celsius degree Kunmatoi Dasmik Ani. Nukshita Yaw Wishing Managisang, Ayukta Sada Maripumari, Nuktilda Sada Humpu Humdoi Oiki. Ngasigi no chuki pagisang swino dasmik ani millimeter ni. Haujare bada maroi bapa mukhana. Manipur da punna khundamina riba kanglup sing machet tagadaba bil amata semloi haina Chief Minister N Biren phungdokre. Sinfam kuding maki kudong thiba laigani adubu maduda penthokpa ngamlaba matamda sinfam madugi chap chaba magun phangani haina Education Minister T.S. Radya Shamna phongdokre. Amadi Purul Higher Secondary School ki principal school sangaba numitagi ngasi fawba lakre haire. Ngasi kyuna dia sibna pizza faw matang sushin jare miyang tabirba singba mukahanna khurumjare.